ꯍꯥꯟꯅ ꯈꯨꯝꯕ ꯉꯝꯂꯝꯗꯕ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯁꯥꯏꯟꯁꯅ ꯄꯤꯈ꯭ꯔꯦ꯫ ꯅꯣꯡ ꯃꯃꯤꯠ ꯐꯥꯛꯄ ꯕ꯭ꯔꯖ ꯇꯥꯕ ꯀꯔꯤꯅꯣ ꯈꯪꯂꯦ꯫ ꯈꯨꯟꯄꯥꯛ ꯄꯨꯂꯞ ꯇꯛꯇꯅ ꯍꯥꯠꯇꯣꯛꯄ ꯂꯥꯏꯆꯠ ꯀꯌꯥ ꯉꯥꯛꯊꯣꯛꯄ ꯉꯝꯂꯦ꯫ ꯁꯣꯂꯔ ꯁꯤꯁꯇꯝ ꯋꯥꯡꯃꯗ ꯖꯟꯇ꯭ꯔ ꯐꯥꯎ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯏꯟꯁꯅ ꯂꯨꯊꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤꯉꯩ ꯌꯨꯅꯤꯚꯔꯁꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯡꯗ ꯊꯝꯂꯛꯄ ꯋꯥꯍꯪꯗꯤ ꯁꯨꯝ ꯂꯨꯕ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯅ ꯁꯥꯕ ꯍꯩꯕ ꯐꯔꯦ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯅ ꯁꯣꯜꯚ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯥꯏꯟꯁꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯣꯛ ꯂꯩꯈꯥꯏꯕ ꯋꯥꯍꯪ 9ꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤ ꯁꯦꯜꯁꯤꯡ, ꯀꯦꯃꯤꯀꯦꯜ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯤꯒꯅꯦꯜ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯃꯊꯧ ꯇꯧꯏ꯫ ꯃꯁꯤꯒꯤ ꯁꯤꯒꯅꯦꯜꯁꯤꯡꯁꯦ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯕꯖꯔꯚ ꯇꯧꯕ ꯉꯝꯃꯤ꯫ ꯌꯥꯝ ꯆꯨꯝꯅ ꯆꯞ ꯆꯥꯅ ꯑꯣꯟꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ, ꯑꯀꯤꯕ ꯐꯥꯎꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯋꯥꯔꯦꯞ ꯂꯧꯕꯗ ꯕ꯭ꯔꯦꯟꯒꯤ ꯀꯔꯝꯕ ꯁꯔꯨꯛꯅ ꯃꯊꯧ ꯇꯧꯏ ꯍꯥꯏꯕꯁꯤ ꯕ꯭ꯔꯦꯟ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯌꯦꯡꯕ ꯌꯥꯏ꯫ ꯊꯣꯏꯅ ꯂꯨꯕ ꯑꯣꯏꯗꯦ, ꯃꯁꯤ ꯏꯖꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯐ ꯀꯣꯟꯁꯤꯌꯁꯅꯦꯁ ꯍꯥꯏꯅ ꯀꯧꯏ꯫ ꯃꯁꯤ ꯈꯪꯕ ꯉꯝꯂꯕꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕꯅꯤ, ꯑꯩꯁꯤ ꯅꯨꯄꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯥꯅꯤ, ꯑꯩ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤ ꯍꯥꯏꯅꯒ ꯈꯪꯍꯜꯂꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯈꯜ ꯃꯌꯥꯝꯒ ꯇꯧꯔꯤꯕꯁꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗꯦ꯫ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗ ꯃꯉꯣꯟꯗ ꯍꯥꯞꯆꯤꯟꯕ ꯏꯟꯄꯨꯠ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯣꯁꯦꯁ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯝꯄ꯭ꯌꯨꯇꯔꯗꯨꯅꯗꯤ ꯅꯨꯡꯉꯥꯏꯕ, ꯑꯋꯥꯕ, ꯑꯁꯥꯎꯕ, ꯅꯤꯡꯉꯝꯗꯕ ꯑꯗꯒꯤ ꯃꯥꯁꯤ ꯑꯍꯤꯡꯕꯅꯤ ꯍꯥꯏꯅꯒ ꯃꯊꯟꯇ ꯐꯥꯎꯖꯗꯦ꯫ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯁꯤꯁꯨ ꯄꯣꯠꯆꯥꯛ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯗꯨꯅ ꯁꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ, ꯏꯊꯤꯜ ꯑꯃꯗꯤ ꯅꯤꯡꯁꯤꯡꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃꯗꯤ ꯂꯩꯖꯩ꯫ ꯃꯁꯤ ꯐꯤꯂꯣꯁꯣꯐꯔ ꯗꯦꯕꯤꯗ ꯆꯥꯃꯔꯁꯅ ꯍꯥꯔꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯐ ꯀꯣꯟꯁꯤꯌꯁꯅꯦꯁ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯕ꯭ꯔꯦꯟ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯗꯨꯅ ꯅꯨꯡꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯥꯎꯍꯜꯂꯛꯏꯕꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤꯐꯥꯎ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯅꯤꯁꯨꯕꯗ, ꯌꯨꯅꯤꯚꯔꯁꯁꯤꯅ ꯌꯥꯝꯅ ꯑꯀꯛꯅꯕ ꯅꯤꯌꯝ ꯀꯌꯥ ꯉꯥꯛꯇꯨꯅ ꯆꯠꯂꯤ꯫ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯂꯣ, ꯃꯩꯉꯥꯜꯒꯤ ꯑꯌꯥꯡꯕ, ꯑꯦꯇꯣꯃꯤꯛ ꯐꯣꯔꯁ ꯑꯁꯤꯅꯆꯤꯡꯕꯅ ꯆꯞ ꯆꯥꯕ ꯑꯪꯀꯒꯤ ꯅꯤꯌꯝ ꯏꯜꯂꯤ꯫ ꯃꯁꯤꯒꯤ ꯅꯤꯌꯝꯁꯤꯡꯁꯤ ꯈꯖꯤꯛꯇꯪ ꯐꯥꯎ ꯍꯦꯛ ꯈꯦꯠꯅꯔꯝꯕꯗ ꯊꯥ ꯊꯋꯥꯟꯒꯁꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ, ꯀꯦꯃꯤꯁꯇ꯭ꯔꯤ ꯃꯊꯧ ꯇꯧꯔꯔꯣꯏ, ꯑꯩꯈꯣꯏꯅ ꯈꯪꯖꯔꯤꯕ ꯑꯍꯤꯡꯕ ꯖꯤꯕꯁꯤꯡ ꯊꯣꯛꯂꯛꯑꯝꯃꯣꯏ꯫ ꯁꯤꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯤꯕ ꯋꯥꯍꯪꯗꯤ ꯑꯇꯩ ꯂꯣ ꯏꯂꯝꯗ꯭ꯔꯒ ꯁꯤꯒꯤ ꯂꯣꯁꯤꯡꯁꯤ ꯑꯣꯏꯅ ꯏꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯌꯨꯅꯤꯚꯔꯁꯁꯤꯗ ꯂꯩꯔꯤꯕ ꯐꯤꯖꯤꯛꯁꯀꯤ ꯂꯣ ꯀꯌꯥ ꯈꯪꯂꯦ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯂꯣꯁꯤꯡꯁꯤꯃꯛ ꯀꯔꯤꯒꯤ ꯏꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯁꯥꯏꯟꯇꯤꯁꯠ ꯈꯔꯅꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯁꯤ ꯅꯠꯇꯕ ꯈꯦꯠꯅꯕ ꯐꯤꯖꯤꯀꯦꯜ ꯂꯣ ꯏꯟꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯌꯨꯅꯤꯚꯔꯁ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯩ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯀꯤ ꯔꯨꯜ ꯕꯨꯛ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯆꯦꯕꯥꯡ ꯍꯥꯡꯇꯣꯛꯄꯗꯃꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯔꯨꯜꯁꯤꯡꯁꯤ ꯀꯅꯥꯅ ꯏꯔꯝꯕꯅꯣ, ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯑꯍꯨꯝꯁꯨꯕꯗ, ꯌꯨꯅꯤꯚꯔꯁꯅ ꯀꯝꯗꯧꯅ ꯄꯥꯛꯊꯣꯛ ꯁꯟꯗꯣꯔꯛꯈꯤ, ꯀꯝꯗꯧꯅ ꯑꯣꯜꯂꯛꯈꯤ ꯍꯥꯏꯕꯁꯤ ꯕꯤꯒ ꯕꯦꯡ ꯊꯤꯑꯣꯔꯤꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨꯗꯤ ꯕꯤꯒ ꯕꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ꯫ ꯋꯥꯍꯪꯁꯤꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯂꯨꯁꯟꯍꯟꯕꯤꯕ ꯑꯃ ꯂꯩ꯫ ꯇꯥꯏꯝ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯍꯥꯏꯕꯁꯤꯃꯛ ꯕꯤꯒ ꯕꯦꯡꯗꯨꯗꯒꯤ ꯂꯩꯔꯛꯄ ꯑꯣꯏꯒꯅꯤ꯫ ꯃꯇꯝ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤ ꯂꯩꯔꯝꯃꯤ ꯍꯪꯕꯁꯤ ꯅꯣꯔꯊ ꯄꯣꯜꯒꯤ ꯑꯋꯥꯡꯗ ꯀꯔꯤ ꯂꯩ ꯍꯪꯕꯒ ꯃꯥꯟꯅꯩ꯫ ꯃꯔꯤꯁꯨꯕꯗ, ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯒꯦꯂꯦꯛꯁꯤꯁꯤꯡ ꯑꯣꯕꯖꯔꯚ ꯇꯧꯕꯗ ꯌꯥꯝꯅ ꯉꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯈ꯭ꯔꯦ꯫ ꯒꯦꯂꯦꯛꯁꯤꯁꯤꯡꯅ ꯎꯪꯕꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯈꯛ ꯅꯠꯇꯕ ꯁꯤꯗꯒꯤ ꯁꯥꯊꯤꯅ ꯍꯦꯟꯅ ꯌꯥꯝꯕ ꯄꯣꯠꯆꯥꯛ ꯌꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯏ꯫ ꯎꯕ ꯉꯝꯗꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯈꯣꯏꯕꯨ ꯍꯣꯜ ꯇꯧꯗꯨꯅ ꯐꯥꯖꯤꯟꯕꯗꯧꯅ ꯇꯧꯏ꯫ ꯃꯁꯤꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛꯁꯤꯕꯨ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯗꯥꯔꯛ ꯃꯦꯇꯔ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯒꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯉꯛꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯕꯁꯤꯅ ꯌꯨꯅꯤꯚꯔꯁꯅ ꯄꯥꯛꯊꯣꯛ ꯁꯟꯗꯣꯔꯛꯄꯒꯤ ꯈꯣꯡꯖꯦꯜꯁꯤ ꯇꯞꯊꯕꯒꯤ ꯃꯍꯨꯠ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯛꯈꯥꯏꯕ ꯀꯥꯟꯗꯗꯤ ꯄꯣꯠꯆꯥꯛ ꯃꯆꯦꯠ ꯃꯀꯥꯏ ꯄꯥꯏꯊꯣꯔꯛꯄꯗ ꯑꯍꯥꯟꯕꯗ ꯌꯥꯡꯂꯝꯕꯒꯤ ꯆꯥꯡꯗꯨꯗꯒꯤ ꯑꯁꯨꯝ ꯇꯞꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯒꯦꯂꯦꯛꯁꯤꯁꯤꯡꯁꯤꯗꯤ ꯀꯔꯤꯅꯣ ꯑꯃꯅ ꯃꯄꯥꯟꯂꯣꯝꯗ ꯁꯨꯝ ꯏꯟꯊꯣꯛꯄꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯁꯤꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯤ ꯑꯁꯤꯕꯨ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯗꯥꯔꯛ ꯑꯦꯅꯔꯖꯤ ꯍꯥꯏꯅ ꯀꯧꯏ꯫ ꯗꯥꯔꯛ ꯃꯦꯇꯔ ꯑꯃꯗꯤ ꯗꯥꯔꯛ ꯑꯦꯅꯔꯖꯤ ꯑꯅꯤꯁꯤꯅ ꯌꯨꯅꯤꯚꯔꯁꯁꯤꯒꯤ 95% ꯁꯥꯒꯠꯂꯤ ꯍꯥꯏ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯊꯋꯥꯟꯃꯤꯆꯥꯛ, ꯒ꯭ꯔꯍ ꯑꯃꯗꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯔꯤꯌꯦꯂꯤꯇꯤꯒꯤ ꯑꯄꯤꯛꯄ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ, ꯑꯍꯤꯡꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯆꯞ ꯆꯥꯅ ꯗꯤꯐꯥꯏꯟ ꯇꯧ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯃꯥꯟꯕ ꯋꯥꯍꯪꯅꯤ꯫ ꯑꯍꯤꯡꯕ ꯈꯨꯗꯤꯡꯃꯛ ꯆꯥꯎꯔꯛꯏ, ꯙꯔꯥ ꯅꯥꯂꯥ ꯁꯟꯗꯣꯛꯏ, ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯔꯦꯁꯄꯣꯟ ꯇꯧꯏ, ꯑꯦꯅꯔꯖꯤ ꯁꯤꯖꯤꯟꯅꯩ, ꯁꯤꯕ ꯅꯥꯏ꯫
ꯑꯗꯨꯕꯨ ꯚꯥꯏꯔꯁ ꯀꯧꯕ ꯀꯥꯡꯂꯨꯞ ꯑꯃ ꯂꯩꯕꯁꯤꯅ ꯃꯁꯤꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯦ꯫ ꯚꯥꯏꯔꯁꯁꯤꯡꯅ ꯃꯆꯥ ꯁꯟꯗꯣꯛꯏ, ꯏꯚꯣꯜꯕ ꯇꯧꯏ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯍꯤꯡꯕ ꯍꯣꯁꯠ ꯑꯃ ꯏꯟꯐꯦꯛ ꯇꯧꯗꯅ ꯃꯊꯟꯇ ꯍꯤꯡꯕ, ꯁꯟꯗꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯅ ꯚꯥꯏꯔꯁꯁꯤꯡꯁꯤ ꯑꯍꯤꯡꯕ ꯑꯃꯗꯤ ꯍꯤꯡꯗꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯩ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯗꯤ ꯈꯨꯠꯁꯦꯝꯒꯤ ꯖꯤꯕꯁꯤꯡꯗ ꯀꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯂꯥꯏꯐ ꯍꯥꯏꯕꯁꯤ ꯗꯤꯐꯥꯏꯟ ꯇꯧꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ, ꯑꯩꯈꯣꯏꯅ ꯎꯕ ꯊꯤꯖꯤꯟꯕ ꯉꯝꯕ ꯑꯣꯕꯖꯔቬꯕꯜ ꯌꯨꯅꯤꯚꯔꯁꯁꯤ ꯒꯦꯂꯦꯛꯁꯤ ꯕꯤꯂꯤꯌꯟ ꯕꯤꯂꯤꯌꯟ ꯌꯥꯎꯏ, ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤꯗꯤ ꯌꯨꯅꯤꯚꯔꯁ ꯃꯄꯨꯝꯗꯨꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯆꯦꯠ ꯑꯃꯈꯛ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯌꯨꯅꯤꯚꯔꯁꯁꯤ ꯂꯣꯏꯕ ꯅꯥꯏꯕ, ꯉꯝꯈꯩ ꯂꯩꯕ ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯕ ꯑꯃ, ꯅꯠꯇ꯭ꯔꯒ ꯁꯛꯇꯤ ꯂꯩꯔꯕ ꯇꯦꯂꯦꯁꯀꯣꯞ ꯑꯃꯠꯇꯅ ꯎꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯣꯏꯅꯥꯏꯗꯅ ꯁꯟꯗꯣꯛꯈꯤꯕ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯇꯔꯦꯠꯁꯨꯕꯗ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯨꯋꯥꯔꯤ ꯊꯤꯖꯤꯜꯂꯨꯕꯗ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯃ ꯈꯪꯉꯛꯈꯤ꯫ ꯃꯗꯨꯗꯤ ꯒ꯭ꯔꯍꯁꯤꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯕꯤꯂꯤꯌꯟ 4.5 ꯃꯃꯥꯡꯗ ꯐꯣꯔꯝ ꯇꯧꯔꯛꯇꯨꯅ ꯂꯩꯃꯥꯏ ꯏꯪꯊꯔꯛꯄ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯁꯤꯡ ꯂꯩꯔꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯑꯆꯝꯕ ꯖꯤꯕꯁꯤꯡ ꯊꯣꯛꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯇꯥꯏꯝ ꯁ꯭ꯀꯦꯜꯗ ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯄꯁꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯍꯜꯂꯤ꯫ ꯊꯋꯥꯏꯅ ꯑꯁꯨꯛ ꯊꯨꯅ ꯊꯣꯛꯂꯛꯄ ꯍꯧꯔꯛꯏꯕꯁꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯅꯤꯚꯔꯁꯁꯤꯗ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕꯒꯤꯔ, ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯁꯥꯊꯤꯅ ꯃꯗꯥꯎ ꯌꯥꯕ ꯑꯣꯏꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯈꯤꯕ ꯐꯤꯚꯝꯗꯨꯒ ꯃꯥꯟꯅꯕ ꯀꯟꯗꯤꯁꯟ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯂꯦꯕꯣꯔꯦꯇꯔꯤꯗ ꯁꯦꯝꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯍꯤꯡꯕ ꯖꯤꯕ ꯁꯥꯒꯠꯄ ꯃꯆꯥꯛꯁꯤꯡ, ꯑꯦꯃꯥꯏꯅꯣ ꯑꯦꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯆꯝꯕ ꯃꯣꯂꯤꯀꯨꯜꯁꯤꯡ ꯆꯨꯅꯕ ꯀꯟꯗꯤꯁꯟ ꯂꯩꯔꯕꯗ ꯃꯊꯟꯇꯅ ꯊꯣꯛꯆꯔꯛꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯃꯤꯂꯔ-ꯌꯨꯔꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯅ ꯎꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯛꯁꯤꯡꯁꯤ ꯁꯦꯝꯃꯛꯄꯗꯤ ꯑꯍꯧꯕꯒꯤ ꯁꯔꯨꯛ ꯈꯛꯇꯅꯤ꯫ ꯑꯁꯦꯡꯕ ꯃꯤꯁꯇ꯭ꯔꯤꯗꯤ ꯃꯗꯨꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯀꯣꯄꯤ ꯁꯦꯝꯗꯨꯅ ꯏꯚꯣꯜꯕ ꯇꯧꯕ ꯀꯝꯗꯧꯅ ꯉꯝꯃꯛꯏꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤꯗꯒꯤ ꯕꯥꯏꯑꯣꯂꯣꯖꯤ ꯑꯣꯏꯔꯛꯄꯒꯤ ꯁ꯭ꯇꯦꯞꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯉꯁꯤꯐꯥꯎ ꯃꯨꯟꯅ ꯈꯪꯗ꯭ꯔꯦ꯫ ꯅꯤꯄꯥꯟꯁꯨꯕꯗ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ, ꯑꯩꯈꯣꯏꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡꯒꯤ ꯁꯛꯇꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯟꯖꯥꯛ ꯊꯤꯕ, ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯄ, ꯃꯍꯧꯁꯥꯗ ꯎꯕ ꯄꯦꯇꯔꯟ ꯃꯁꯛ ꯈꯪꯗꯣꯛꯅꯕ, ꯊꯤꯗꯣꯛꯄ ꯉꯝꯅꯕ ꯃꯑꯣꯡꯗ ꯏꯚꯣꯜꯕ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯔꯤꯌꯦꯂꯤꯇꯤ, ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯁꯤꯃꯛꯇꯤ ꯈꯪꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯑꯣꯏꯔꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯤꯕ ꯉꯥ ꯑꯃꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯗꯨꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯀꯝꯗꯧꯕꯅꯣ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯒ ꯃꯥꯟꯅꯗꯧꯔꯤꯕ꯭ꯔꯥ? ꯍꯦꯛ ꯑꯣꯜꯂꯛꯄꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯏꯁꯤꯡꯗꯅꯤ ꯂꯩꯔꯤꯕ, ꯑꯗꯨꯕꯨ ꯉꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗꯨꯒꯤ ꯃꯔꯝꯗ ꯃꯄꯨꯡ ꯐꯥꯅ ꯈꯪꯕꯗꯤ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯁꯤꯒꯨꯝꯕ ꯂꯤꯃꯤꯇꯦꯁꯟ, ꯄꯟꯈꯩ ꯑꯃ ꯂꯩꯔꯝꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯡꯅ ꯂꯧꯁꯤꯟꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯌꯨꯅꯤꯚꯔꯁꯁꯤꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯑꯣꯏꯔꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯣꯏ, ꯃꯁꯤ ꯑꯣꯏꯔꯝꯂꯒꯁꯨ ꯈꯪꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯑꯣꯏꯕꯅ ꯊꯤꯗꯣꯛꯅꯕ, ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯄꯣꯏ꯫ ꯉꯁꯤꯒꯤ ꯋꯥꯍꯪ: ꯐꯥꯗꯔ ꯑꯣꯐ ꯃꯣꯗꯔꯟ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯍꯥꯏꯔꯒ ꯀꯅꯥꯕꯨ ꯈꯪꯅꯕꯒꯦ?